मरुइबा पाव मपुंग ओबा इशू कया अमदि नाथैदुना थमलबा पार्टी पॉलिटिक्स तौदुना मिखलगी कैंपेन चथदुना लैगे हाइना आईआई अतावले मणिपुर स्टेट कमिटी प्रेसिडेंट महेश्वर थोमागदोमना हाइखै इसागी ओइजाबा खरगीदमक्ता अखोय मसेल हुनदुना लैबा मरमना लंदम असिगी येलहोमी सिंह मुत्खिबा याबगी फिबमदा लैगे हाइना कुमली असमली कॉन्स्टिट्यूएंसी की एमएलए एस प्रेमचंद्रना हाइखै अमदी मियामगी लन थुंगाकनब डिप्लॉय तौदुना थमलिबा बीडीएफ पर्सनल अहुम हाईवे डेवलपमेंट प्रोजेक्ट की थबक चथरिबा कीस्टोन कंपनी की गाड़ी सिंगदी सेल खायरम बदुना मियाम फारे मणिपुर थुगाइनब होनबदि लेप्त्री मपुंग ओइबा इशू कया लोइसिंदना थमलगा पार्टी पॉलिटिक्स तौबगी मतम नते हाइना आरपीआई अथावले मणिपुर स्टेट कमिटी की प्रेसिडेंट महेश्वर थोंगनाउजमना हाइख्रे वाफम असिंग असि महाकना थादोरखिबा वीडियो रिलीज अमदा फोंदोरखिबनी वीडियो रिलीज असिदा महाकना मखा तारदुना मतम सांगना मणिपुर थुगाइनब होनरकपा कांगबु अमना मखोइगी एमएलए फाउबा यावना चापमानब एजेंडा अमदा चंगसिल्ली अखोइगिदी पॉलिटिशियन नि हाइना लैरिबसिंग असिना मसागी पार्टी पॉलिटिक्स ना मांगजिल थारगा मरु ओइबा इशू नाथैरगा इंग कुमजा लिसिंग अनिगा कुंतरेता पांगथोकदबा मिखलगी कैंपेन तौदुना अमगा हुनदुना लैरी हौजिक थेंगनरिबा मरु ओइबा इशू मयाम असि लोइसिनबा होनसी सेपरेट एडमिनिस्ट्रेशन तानबा कांगबुदी दिल्ली की जंतर मंतर दा मखोइगी खोंजंग अमता ओइना चंगसिल्ली अखोइगिना वोट की कैंपेन तौबगी मवोंगदा असुम चथदुना इशू लोइना डाइवर्ट तौरगा लैरिबा असि मणिपुर मियामगी अपाम नते मणिपुर मपुंग ओइबा इशू अमा ओइरिबा इलीगल इमिग्रेंट की इशू असि कोकननबा इलीगल इमिग्रेंट सिंग असि खंदोकपा ngamlabra मैतई एसटी रेकमेंड तौरब्रा नेशनल हाईवे द फ्री मूवमेंट लेरब्रा अमदी आईडीपी सिंग मयुमदा हंजिन हलबा ngamlabra हाइमसित नतना तोंगान तोंगानबा इशू कया अमनी लैरिबा इशू कया असि लोइसिनबा होनबगी महुत्ता मिखलगी कैंपेन तौरगा लैरी अमता ओइना पुनसिनबा होनबगी महुत्ता मखोय मसेल हुनदुना आइना फै आइगी पार्टीना फै हाइबगी कैंपेन चथबगी मवोंगदा लाकपा सिदी यामना लाइबक थीबनी मसा मसागी त खनबा अमदी मसा मसागी पार्टी गी त खनबा मणिपुर मियामगिदी खंदबा असिना मपुंग ओइबा इशू मयाम असि नाथैरगा लैख्रै मसिदी तसेंगना नुंगाइते इसा इसागी त खनबा मीना अयाम्बा ओइखिबा तारबदी लैबाक असि कदोमदा चटकदबा के लैबाक असि कनाना लमजिंगनी वोटी मियामना अपाम्बा पिजसनु थोकलिबा इशू मयाम असि अमत ओइना पुनसिलगा नैनागेदी खंदना वोट की गेंगलगा पार्टी पॉलिटिक्स रोमदा माय ओनसिनबा असिदी यामना पामदे मियामना पामलिबदी अखोय पुनमक अमत ओइना पुनसिलगा इशू मयाम असि लोइसनबा चप मानना होटनामिनबा अदुनी हाइखि सिगी मैम प्रॉब्लम मैम से लोइना सॉल्व तब ngambra natraga on the process ta leibra sigi issue मैम से लोइना डाइवर्ट तौरे हारे कांदा लोइना नाथै खरगा लैरिबा पॉलिटिकल पार्टी सिंग ना पॉलिटिशियन सिंग ना अयाम्बा इसा की पार्टी पॉलिटिक्स तौनरागा 2027 की इलेक्शन दा अखोइना माइ पाअदि अदु तौगनी अदा तौगनी हाइना चथरक लगा इशू मैम से लोयन डाइवर्ट तौखरगा एजेंडा मैम से लोयन डाइवर्ट तौखरगा पॉलिटिकल पार्टी हाइबदी येकनाबसी कनानोबो हाइबंगमदा पॉलिटिकल पार्टी मैम लेरी हुजे कोई मणिपुर दा अमसु यानबा चटपा इसा की पार्टी पॉलिटिक्स तौनरगा मेन इशू मेन एजेंडा से लेरिबा मैम से लोयन डाइवर्ट तौरगांदा इलेक्शन दा फोकस तौबदौना 2027 की इलेक्शन दा फोकस तौबदौना सिगुम मैम से मचोई तानरगा अइना फै माना फते अइना फै हाइनरगा मचेत तानरगांदा पार्टी पॉलिटिक्स तौनरगांदा मेन इशू एजेंडा मैम से लोइना डाइवर्ट तौखरगांदा अखोई इमा लेबाक से लैरिबा अखोई मैम से मचेत तानरगा हुनरगा अमना अमा हुनरगा पुंजनदबा मखै हुनरगांदा लैरिबा से तसेंगना नुंगाइजदे लमदम असी अखोइगिनी अखोइ लमदम सिगी येलोमीनी हाइदुना लैबा अखोइना आइगी ओइजबा अपाम्बा खरा फंगनबगी दमक्ता
ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯎꯁꯤꯠꯅꯗꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯀꯨꯝꯕꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ MLA ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯚꯦꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯁꯥꯕ ꯏꯊꯥꯏ ꯈꯨꯅꯧ ꯀꯩꯊꯦꯜꯗ ꯅꯧꯅ ꯁꯥꯕ ꯃꯥꯔꯀꯦꯠ ꯁꯦꯠ ꯑꯃꯗꯤ ꯏꯊꯥꯏ ꯈꯨꯅꯧꯒꯤ IMCC ꯀ꯭ꯂꯕꯀꯤ ꯅꯧꯅ ꯁꯥꯕ ꯒꯦꯠ MLA ꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ MLA ꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯗꯨꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯇꯧꯕ ꯊꯕꯛ ꯑꯃꯅ ꯔꯦꯁꯄꯦꯛ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯊꯝꯁꯤ ꯋꯦꯜꯀꯝ ꯇꯨ ꯀꯨꯝꯕꯤ ꯊꯥꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯡꯉꯨ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯌꯥꯎꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯥꯟꯅ WBM ꯂꯣꯏꯈ꯭ꯔꯕ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯌꯥꯎꯅ ꯑꯊꯨꯕꯗ ꯀꯨꯝꯖꯥ 2025ꯗꯒꯤ 26ꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯣꯡꯂꯛꯄꯗ ꯌꯥꯎꯔꯒꯅꯤ ꯍꯥꯏꯔꯗꯨꯅ ꯍꯟꯗꯛꯀꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡ ꯄꯨꯝꯅꯃꯛ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ S ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯑꯐꯕ ꯊꯛꯅꯕ ꯇꯣꯇꯤ ꯏꯁꯤꯡ ꯀꯌꯥ ꯐꯪꯍꯟꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯐꯪꯍꯧꯗꯕ ꯃꯐꯝꯁꯤꯡꯗ ꯐꯪꯅꯕ ꯀꯟꯅ ꯍꯧꯖꯤꯛ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯀꯌꯥꯒꯤꯁꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯃꯊꯪ ꯆꯍꯤ ꯏꯪ ꯀꯨꯝꯖꯥ 2026 ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯁꯦꯝꯒꯠꯂꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯀꯌꯥ ꯂꯣꯏꯁꯤꯟꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ ꯊꯧꯔꯝꯗꯨꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 3 ꯋꯥꯡꯉꯨ ꯕꯣꯔꯥꯌꯥꯡꯕꯤ ꯑꯃꯗꯤ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯒ꯭ꯔꯥꯝꯒꯤ ꯍꯥꯟꯅꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟꯁꯤꯡ ꯑꯃꯣꯝ ꯀꯤꯁꯣꯔꯖꯤꯠ ꯊꯤꯌꯥꯝ ꯔꯣꯃꯦꯁ ꯑꯃꯗꯤ ꯄꯣꯠꯁꯪꯕꯝ ꯄꯥꯂꯦꯁꯣꯔ ꯋꯥꯡꯉꯨ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤ 12ꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯎꯄ ꯄ꯭ꯔꯙꯥꯟ S ꯃꯅꯤꯁꯅꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ Wangu parking degina koi sandang khongi turen mapal taba or mayai lambi hai batare koi turen mapal gi rawandi pmj swai siam gre adu marak ta lambi me kilometer ama khara hedo henjinda lai hobani adu masu soi dana hai riba 25 26 ke program si phongak pada yauragani habi thajaba do mayam dai thamjare aduna program se phongak paga tabak to thok na bado ai mayam gi nungai na ba amadi mayam gi wakal da nungai trebising ado kok na bai hona jage hai nai mayam da thamjari Security Force na tha sigi tang kunnipan da Churachandpur district ki Behiang police station na konba taret suba Assam Rifles ki check post ta achat awok sing check tawda drug lalonba mioi ahum kani kilogram 13 rom go konana farba mioi sing adudi Churachandpur district ki Kananveng dagi thangkhang thong chahi kunthra go humdoi more ward number 9 dagi hojikna Churachandpur district ki tuibong da leiba limin thang atopaming L khongsai chahi kunthra ga mari amadi Churachandpur district ki के निवांग फाइदगी थांजालेट अतोपमिंग लेट न्यू चही कुंथ्रागा माथोइनी मखोय अहुमदगी कानी किलोग्राम 10गा माथोइ अमदी ड्रग पुथोक पुसिन तबुदा सिजनबा 2 व्हीलर अमा फागतले हाइरी Security Force na tha sigi tang kunipan amadi kunmapal da Imphal East amadi Imphal West district ki tongan mafam singda sathakiba thibu humbagi thodok singda ain na thengkraba lalhuluk ani gi active cadre ani fagat pangam khrei Security Force ki kangbu amana ngarang Imphal West district ki Lamphel police station na konba Langol Game Village zone 1 da sathakiba thibu humbagi thodok amada RPF PLA gi nupi cadre ama fabangam khi farba miyo adudi Imphal West district ki Sairem Khul Maning Lekai dagi hojikna Langol Game Village Zone 1 da leibi Ningthaujam Anita Devi atopaming Rashida chahi nifuga marini farba miyo esi Jiribam district dagi nupi ama RPF PLA da recruit tawbada chenaba misakni hairi nakalamrom da tha sigi tang kungani panda chathakiba atopa operation amada Manipur police ki kangbu amana Imphal East district ki Wangkhai Anro parking da thiba humbagi thabak chathabada KCP city maitai gi active cadre ama fabangam ki farba miyo edudi Kakching district ki Hyanglam awang lekai dagi Wahengbam Kiran Singh atopaming Breni chahi nifuga mangani
Amaronda security force ki kangbu amana ngarang Imphal West district ki Patsoi police station na konba ngairangbam maning lekai maning lokonda sathakiba thibu humbugi thodok amada khusukhulai kaya ama fagat ngamki farabu khusukhulai sing adudi magazine amaga konana semdoklaba .303 rifle ama local made single barrel ani magazine yawba pistol ama detonator yawdaba number 36 HE hand grenade ani .303 gi ahangba cartridge marfudra taret charger ga konana baufeng handheld set ahum BP vest ahum BP plate taruk camouflage helmet ama 16 mm cartridge taraga taret amadi bag ahum ni motor vehicle ki kanglon thugaiduna gari thauriba singi mathakta leptana chatharakpa drive ki manung channa ngarang punna chalan kun ga taruk issue tawkhibga loinana fine oina lupa lising yankhai mapal ga chamnga khomgat pa ngamkhre kanglon gi wangmada tinted film nap liba gari singi mathakta su drive asi makhata na chathari Imphal West ki manung chanba segmai turel mapanda leiba MLATH Biswajit ki patalen ni haiba mafam amada maikai adongi miyam gi lanthung ngak naba amadi Manipur da thokliba irang asina maram oiraga pamdaba thodok sing thoktanaba mafam aduda deploy tawduna thamliba VDF personnel ahum mayai kaba chinjak chasin thakchillaga highway development project ki thabak tawriba Keystone company gi gari singdagi senkhai thungkhai tawbagi thabak chatharamba Thengnabadagi Arambai Tengol gi members sing na fare hauzik ngai haki mamangda fangba paw amagi matung inna fara VDF personnel ahum adu club ki miyamna mari lena police ta sinaragani hari amadi Arambai Tengol gi maikai dagi su hairaba miyoi ahum asigi mathakta governor na akanma mityeng changbiduna thabaktagi lauthokhinaba demand tawrakli thodok asida faraba miyoi ahum adudi Bisorjit Bobby amadi Amir Khan kawi hari Thawbal district ki Wangkhem assembly constituency manungda leiba Wangkhem khulgi Wangkhem youth club WYC gi nauna saba club ki sanglen ngasi assembly constituency asigi MLA su oiriba MPCC gi president Kaisham Meghachandrana sangaduna miyamda kusina khre loinana club asina lingkhat khiba chahi humfugani thoi mapung pharakpagi mapok komon thoram su pangthokre ngasi gi thoram aduda Wangkhem assembly constituency gi MLA aduga MPCC gi president Kaisham Meghachandrana athoi metunglen Wangkhem youth club ki advisor Khangembam thoiba maitaina thoram mapu aduga Padmasri amasung Sangit Natak awardee Kakching Tabam Sanathoiba Sharma Thawbal Jila Parishad ki Adhyaksha Khundrakpam Sobha MSLK and Sons ki managing partner Laishram Kadamjit amadi tongan ba local leaders sing Wangkhem Maira Paibi ki Luchingba sing na akhanaba mithunglen sing oina sarugyaki club ki sanglen adu sangara duna MLA Kaisham Meghachandrana haikibida ngasi sangaduna miyamda kusinariba club ki sanglen asi kendra gi chawkhat thorang yaifa thorang gi paikhatlakpa thabak singi manung channa mahaki MLA local area development fund dagi lupa lakh tara rom kaithoklaga mathol ani gi RCC da sabani lekai lamdam ama afaba khunai ama chawkhatpa maikai da purakpa haibasi lekai lamdam adugi club ki chawraba thodang lei hairaduna ngasi sangariba club asi aigi isa gi ni khanna season abiduna maikai asomda afaba chawkhatpa lambiromda mang thana changsilakpa ngamnaba honabiu haiki sangaba amadi mapo kumongi thorom adugi manung chanba oina ngasigi athoiba mitunglenna luchingduna sarugyakiba miyamna club adugi layoi khraba executive amasung atai members singi thawaina mapugi lekolda ingna chikna pothanaba minute amatumin leptuna awaba sufongdokhi ngasigi mitunglen singna club ki akoibada u char kaya su thajin khibaga loinana nat ki oiba isai thogal jagoi thang jagoi yanaba thang leiteng haiba thang ta chainaba na chingba kaya su utana miyam gi pukning chingsan ki youth club ki building ama nauna saraga miyam da sinajabasi masi local area development fund gi lakh tara mu kaithoga exactly lakh tara mu kaithoga koi sajabani masi gi si leiriba naharol sing club ki naharol sing yamna kuina sigi building je sana bahaiba adagi masina akogi library adagi lai su pabagi khotpagi hall yaure mathak su yaure aduga masi mathak sida lai paba khotpa library ki thabak tawba yagani
masi ngasi lekai sigi halaman sing hana club thau kubiramba halaman sing amadi hoje hoje club ki thau kubiriba office bearer sing mayam galoina na ngasi haiba wangkhem youth club ki building asi yam de ngasi sinajare ing kumja lising ani kolumdoi gi me ohum dagi horaga lamdam asida thokliba irang asina maram oiraga masagi mayum maikai thadoktuna relief camp singda changjafum loduna leriba idp ningol sing yauna tongan ba community gi ningol sing gi damakta federation of civil society organization fox manipur na senduna dm university gi campus ta ngasi chakobagi thoram pangthokre thoram aduda fox manipur gi acting president bm yaima sha Universal Mothers Organization UMO की President M Sorojini Leima, Manipur Kaithel Nupi Marup MKNM की Secretary L Mema, Presidency College Modbung की Lecturer Dr. Khulakpam Sapna, Kabui Mothers Organization Manipur की President Puiruna Kabui Amadi Women Wing KTOV की Secretary Huinu Serto Komna Athoibam Mithunglen Singh Oina Saruk Yaki. Thauramaduga Mari Lenana Fox Manipur की Acting President BM Yaima Shahana Haikibada Lamdam Asida Thoklakliba Irang Asina Maram Oiraga IDP Ningol Kayana Chahi Ani Hena Relief Camp Singda Awaba Kaya Nanguna Lakliba Asida Fox ki Maikaidagi Makoigi Awabada Sarukuyabaga Loinana Manipur Apunbagi Satam Ama Sagatnabagi Wakalonda Kundaminariba Tongan community singi Ningol Ubi Kaya Yauna Aikoi Masel Nungsi Chanana Hingminasi Haibagi Wakalonda ngasi chakobagi thoram asi pangthokpani amaromda relief camp singda leiriba idp sing asibu masa masagi mayumda hanjin hanaba haiduna fox ki mihut singna delhi da chatuna ministry of home affairs ki mafamda taksin khibada natana manipur ki governor da su lamdam asigi issue asi loisin binaba haina taksin dona lakli loinana fox amadi masagi masiga chatminariba loop kayaga punduna athubu matamda manipur da hanagum tangdu leitaba phibam adu hanjilaknaba haiduna thabak thorum kaya ama chathanaba honari hainasu mahakna phungdokki masigi akoina fox yauna akoi Delhi da satana ahumla duga Manipur da chanadna Ministry of Home Affairs ta ya government da akoi ngasi utangje yam kanna taksin na lai duga loinana ngasi ju akoi ki leiriba lenga haidare PR government state da akoi governor unadana khonadana Manipur gi issue je athumatunda lusilu aduga sumnagi anungoi kapta lekhibasina permanent solution ma leigon nate aduga leiriba hojik miyam jigi awabati akoi haying thokpa ya haying thokpa ya natraga madugi oiba solution lama permanent solution lama leitabani akoi gi miyam asina wari bese akoi federation of civil society maikai dagi akoi madugi oiba waro silam phoknaba akoi taknaba yaba india government da lonana state ki leriba lengata yakan taksin jari aduga lonana Manipur ki maming leiraba scholar amadi author amasu oiribi Manipur Women Gun Survivors Network and Global Alliance for Indigenous Peoples Gender Justice and Peace ki founder director Bina Lakshmi Neprambu International Peace Bureau IPB ki Vice President oina khankre Spain ki Madrid ta chaliba tha sida pangthokhiba IPB ki chahi ahum khuding ki pangthokpa triennial assembly da IPB ki anoba governance structure ama sembagi process ta Manipur ki human rights activist Bina Lakshmi Neprambu ing kumja lising aniga kun manga dagi kun nipan fawbagi Vice President oina khankhibani hairi Government of the People's Republic of Nagalim GPRN gi President Q Tukuna ngarang thadorakhiba cherol amada Major General Honrei Sang Sadangbu Lieutenant General oina thagatpaga loinana Naga Army gi anoba Commander in Chief Oiragani haina lauthokre cherol asina hai Lieutenant General Sadangna hauzik Naga Army gi Chief oiriba General Anthony Ningkhan Simrena lakliba November gi tang kunmapal da thabaktagi hek pothakhibaga numit asimakta dagi hauna Naga Army gi Commander in Chief oina thaupuragani Sadangna ngasi fawbada Naga Nation amagi damakta laurakhiba thodang sing adubu yenglaga Naga Army gi chana kanglon gi makhada mahapu Lieutenant General gi famda thagathibaga loinana Naga Army gi Chief oina khankhibani
Kanglipak News Tengbang Loop KNTL na sinduna Donate Blood and Save Life haiba hiramda nongmagi oiba blood donation camp ama ngasi Imphal East ki Porompat leba Jenims ki blood bank ta pangthokre haiba blood donation camp aduda KNTL gi General Secretary Saikhom AB Maitei Publicity Secretary Rose Maibam Executive Member Debika Ningombam amadi Jita Wahengbam yauna maru oiba mioi kayana sarwiraki ngasi ki blood donation camp aduga mari lenana KNTL gi General Secretary Saikhom AB Maitei na haikibada lamdam masida leiriba mioi sing anaba ama mayok narakpa matamda igi awatpa kaya lerakliba asida kharada oirabsu menkhatnaba menkhatpa ngamgadra haibagi wakal londa ngasigi ipibagi thoram asi pangthokpani haiki mapung oiba issue kaya amadi nathai na thamlaga party politics da una campaign japadina lei haina RPI atawalo isagi wajaba kharagi damakta aikoi masel na maramna yelong isi mutri yabu the assembly constituency ki MLA is Prem Chandra haikai amadi miyam gi lanthung ngak na deploy tawduna thamliba BDF personal ahum highway development project ki thabak tathariba Stone company ki gari singdagi sel khairam ba thunarapadi miyam fare